Matam sangnadagi hauna Bharat Sarkarna Awang Nongpok Lamdamda Leiriba Lalhouba Singga ceasefire agreement khuyek pinaduna natraga military operation chathaduna lakli dubo Awang Nongpok Lamdamdagi Lalhouba Sing mapung fana muthatnabagi anova lalong ama Chatharakpa yabagi khudam changdam sing uba phangle haina report amana khangalakli report asina makhataraduna hai New Delhi da anova lalong ama Chatharakpa ga loinana Lalhouba Singga Wari sanaduna yasinaba purakpagi Mahutta drone attack chathaduna Lalhouba Sing mapung fana muthatnaba khudam changdam kaya uba phangle haidi nakalamromda Myanmar da sangjafam lauduna Leiriba Awang Nongpok Lamdamgi Lalhouba Singgi mathakta phongna amadi lona drone attack kaya marum leptana chathari drone attack chathabada asoi angam thoktuna micham miyam siragasu hanadagi hauna Myanmar laibak manungda conflict mayam ama thokpana maram oiraga amana amada taisinabagi khodong chaba phangi Bharat Sarkarna drone bombing season nabagi matangda palladuna report aduna hai bapangal kallaba Maoist ingi mathakta drone bombing chathaduna Maoist luchingba kaya hatpata natana makogi laifam kaya thugai khibana maram oiraga Maoist kaya khulai thadokuna Bharat Sarkar da sangjarakre masigi khudong chaba si lauraga Myanmar da sangjafam lauduna Leiriba Lalhouba Singgi mathakta mai pangna drone attack tawba haure haidi